Social media da mau Mangkhre Thagatluba ma Leikai dagi Tanthokhre Oinam Kendra gi manung chana leiba leimram khulda leiminaba mau ama masa khangdana photo namlaga April Fool gi khudong chaba lauraga WhatsApp gi khuthang da social media group amada mau ama Mangkhre haina Thagatluba leimram awang Leikai dagi angom sanjoy apokpa tomsau khulgi miyamna ngahan khuldagi Tanthokhre leimram yai falamjing lupna sinduna ngahan leimram community hall da khulgi maruiba miyoising maira paibi lob club ki miyoising yauna pangthokpa mifamda sanjoy tanthoknabagi warep adu lawkhibane miyam gi oiba mifam aduna sanjoy khul asida makha tana leiba yaroi kanagumba singna mahakpu changjapam pibasu yaroi changjapam pirambasing matik chana sairak pigane loinana mawaduda amade mahaki mapuroiba yauna imung manunggi miyoising da phattaba thokdoksing thoklabade sanjoyna daita lawgadabani haina warep lawkhing Kwa Matap Amagi Ehou Yaobiganu Rameshwor Lamdam asigi ima ibel singna khangna chana basingna Ehou yaurusi haibada achumaran thidoktana Kwa Matap Amagi Ehou yauba tobiganu haina PDA gi chairman suwediba kairau esigi MLA Laurembam Rameshwor mitaina phongdokhre ngarang Bahujan Sahitya Academy BSA National Committee of India Manipur State Branch na sinduna Manipur Press Club ta pangthokiba award presentation kam facilitation ceremony gi thoramda mahakna hai Malemda awaba mayong naribasi phattaba miyoising na natte afaba miyoising na tumina laisinbagi ni hainaba amalay maramasina afaba khunai amagidamak lamdam asigi masak naiba miyamna matam chana thoklatuna afaba thabak thauramda saruk yaba mathau tai mahakna makata na hai khunai ama semgatpa amade manganbada nupi gi thodang chauna lay lamdam asigi nupising na tongan ba thengkhang kaya da mangda leptuna khunai asi kalakhibani haibada haimanba thokloi adumoina mak ngasidi wakhal thenba ngaihaki thabak tawbana lamdam asigi nupi oibisingge lairamba Lingzel amadi magun hantarakpagi mami chawna tarakpagum tawre maramasina afaba khunai amagidamak mirol asigi nupisingna wakhal khantaduna thabak thoram pangthokpa mathau tai nupisingna phariba makai leibak asi chawkhotpa oithokane laingangna paikhalakpa afaba thabak thoramsingda miyamna thagatpam thoe afaba thabak tawrakpada phai haiba phattaba tawrakpada phatte haiba ngambage thauna adu miyamda leibiyu natrabade lamdam asida awaba kaya mayok narakloi hainingai leite handakta kairau esigi manungchana leiba mafam amada Niyam lana mitop lehelambagi matangda pulis na miyoy ani fakiba thokdok amagi matangda imung ani na miyambu lana lamjing na bahona ba laibag thibane loina na miyoy ba mawoi na lalabadi lalay soikhre haina miyamda matam sana haija bhai basi hiram khuding makta fai lamda masigi wairagliba phibam masida miyamsu mit pangthoktuna wakhal khantharaga thabak thoram pangthokse masigi ona tainabada ngaihaki kanaba phangnaba wakhal na mang thaduna lana lamjing bada chatpagi hainabi thadok piro afaba miyoising na tumina laisinbadagi malemasi awaba tabani hainaba du kawroisi afaba khunai amagidamak lamdam asigi masak maming leirabasingna matam sana thoklatuna thabak thauramsingda saruk yaba mathau tare haiba wafamsing thamduna mahakna makha takhe thauram aduda BSA Manipur State ki President Fanjobam Lanjit Sur Hospital Khangaboki Proprietor Dr. Laisram Somen Kumar yauna tongan ba maruoiba miyoising su saruk yakhebaga loinana Chahi asigi BSA National Award ki waina tongan ba category mapan da punna miyoy taraga mga da award sing khusina duna ikai khumna ba utke ngarang award pi kiba category mapan adude Best Citizen of India National Award Lifetime Achievement National Award Best Service Society National Award Dr. Radhakrishnan Best Teacher National Award Karmika Ratna National Award Sahitya Ratna National Award Women Leadership National Award Seva Ratna National Award amade Vaidya Ratna National Award na chingba singne